ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯕꯨ ꯔꯁꯤꯌꯥ ꯁꯦꯡꯁꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯗ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯕꯨ ꯂꯩꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯝꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟ ꯍꯦꯛ ꯏꯟꯚꯦꯗ ꯇꯧꯔꯨꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯁꯦꯡꯁꯟꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯀꯔꯦꯟꯁꯤ ꯔꯨꯕꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯨꯔꯕ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯨꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯀꯔꯦꯟꯁꯤ ꯔꯨꯕꯜ ꯑꯁꯤ ꯑꯁꯨꯛ ꯊꯨꯅ ꯔꯤꯀꯣꯚꯔ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯕꯨ ꯁꯦꯡꯁꯟ ꯇꯧꯔꯤꯕ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯔꯁꯤꯌꯥꯗꯒꯤ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯕ ꯂꯦꯞꯇ꯭ꯔꯤ꯫ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ USA ꯑꯁꯤꯅ ꯐꯥꯎꯕ ꯔꯁꯤꯌꯥꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯥꯎ ꯑꯗꯨꯒꯤ ꯆꯥꯡ ꯑꯗꯨ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯑꯍꯣꯡꯕ ꯃꯃꯟꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ USꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄꯥꯎ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ UAE ꯌꯨꯅꯥꯏꯇꯦꯠ ꯑꯔꯕ ꯏꯃꯤꯔꯦꯠ ꯑꯁꯤ FATFꯀꯤ ꯒ꯭ꯔꯦ ꯂꯤꯁꯇ ꯌꯥꯎꯈ꯭ꯔꯦ꯫ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡꯅꯆꯤꯡꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯨꯕ ꯃꯇꯝ ꯑꯁꯤꯗ FATFꯀꯤ ꯒ꯭ꯔꯦ ꯂꯤꯁꯇ ꯌꯥꯎꯈ꯭ꯔꯤꯕ ꯑꯁꯤ ꯍꯟꯗꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯈꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯗꯨꯗ US ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯁꯥꯏꯠꯇ UAEꯅ ꯂꯦꯞꯈꯤꯗꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯁ꯭ꯀꯣꯂꯔꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯁ꯭ꯔꯤ ꯂꯪꯀꯥ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯚꯝ ꯁꯣꯛꯄ ꯏꯀꯣꯅꯣꯃꯤꯛ ꯈ꯭ꯔꯥꯏꯁꯤꯁ ꯑꯃꯗ ꯂꯩꯔꯦ꯫ ꯃꯤꯌꯥꯝꯁꯤꯡ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃ ꯏꯟꯗꯤꯌꯥꯗ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯤ꯫ ꯄꯦꯄꯔ ꯂꯩꯇꯕꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯦꯛꯖꯥꯝ ꯊꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯂꯩꯔꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯡ 4ꯗꯒꯤ ꯍꯦꯟꯅ ꯃꯩ ꯂꯥꯛꯇ꯭ꯔꯤ꯫ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯂꯩꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯤ꯫ ꯏꯟꯗꯤꯌꯥꯅ ꯁ꯭ꯔꯤ ꯂꯪꯀꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯅꯧꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅꯁꯨ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯖꯈ꯭ꯔꯕꯗꯨꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯑꯁꯤ ꯆꯩꯅꯥꯗ ꯁ꯭ꯔꯤ ꯂꯪꯀꯥꯅ ꯂꯣꯟ ꯔꯤꯄꯦ ꯇꯧꯕ ꯃꯇꯝ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯔꯤ ꯂꯪꯀꯥꯅ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯣꯟ ꯂꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪꯗ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯏꯝꯔꯥꯟ ꯈꯥꯟꯅ ꯃꯍꯥꯛꯀꯤ ꯁꯔꯀꯥꯔ ꯑꯁꯤ ꯏꯟꯊꯅꯕꯒꯤꯗꯃꯛꯇ USAꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯅ ꯐꯣꯡꯅ USAꯅ ꯏꯀꯥꯏ ꯈꯪꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯒꯤ ꯑꯣꯏꯕ ꯃꯦꯇꯔ ꯑꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫